Manipur thokliba irang asiga mari lenana Republican Party of India Athawale gi luchingba sing gi oiba mifam ama New Maharashtra Sadan da pangthokre India Pumbada Khongjang Changshinnaba Warep Loukhre Manipur issue a national issue haiba agenda da party asige National Secretary Maheshwar Thaunaujam gi yeng makhada pangthokiba mifam aduda Jammu amasung Kashmir Uttar Pradesh Maharashtra Madhya Pradesh West Bengal Assam Sikkim Daman and Diu Andhra Pradesh Telangana Tamil Nadu Punjab Haryana, Delhi, Kerala, Amadi, Bihar Chingbadagi Lakpa Party Asige State President Amadi, Maru Ebelu Chingbakayana Sarukyake. Mifam Aduda Maheshwar Thaunaujam Nahai, Jahi Ani Fazil Lakadauraba Manipur issue Asi State issue Ama Oiraktre, Mapandagi Changshinnaba Kuki Kulai Paibasina Manipurda, Landarakpadagi Irang Asi Thokpani, Irang Asina Maram Oiraga, Manipur Kaptanatana, Nagaland, Assam, Amadi, Mizoram Fauba, Sokhali, State Wang Malana, Safu, Fanglaklaba issue Asi Manipur Kaptagi issue ni Haiba Lauba Chumloi. Lan asida kuki kulai paibasingna drone sizinaduna bom thadaba missile kapsilakpa yauna tongan ba lalong kaya chatharakliba asi India gi tongan ba state sing dasu yaurakloi hainingai leite kuki kulai paibasing asigi marumda mapal lebak ki khut yawi haibasi mayek singlaba wafam amani mapal lebak singi senthang amade khusu kulai kaya pusilai haibasi Akhang ahe kaya amadi NIA faubana fongdokkiba leikrabani masi faubada India gi luchingba singna nathaiduna thamlaga awang nongpuki state sing maru oina Manipur asi tokhaina inthoktuna thamliba asi angakpa fawi lan asi makhatana sando raktuna India pombada chaitheng piraktringaida kuki khulai paiba sing asi India gi leimaidagi maru fangna takthokibagi tangai fadaba lei haina mahang makhatana fongdokki हमारे मणिपुर में जो हो रहा है आपको मालूम है मणिपुर में 1.5 ईयर से चल रहा है हम लोग आवाज उठाते आ रहे हैं पर ये इस बार कुछ ज्यादा क्रॉस लिमिट हो गया है बाय कुकी टेररिस्ट तो इसमें क्या है कि 3 महिला और 3 औरत को आग निकाल के मार दिया गया 8 साल के लड़की को रेप करके मार दिया गया दिस इज नॉट द समुदाय 2 समुदाय वर्सेस 1 समुदाय ऐसा नहीं है दिस इज अटैक फ्रॉम द आउटसाइड और दिल्ली को भी खोखला कर सकता है कोलकाता को भी खोखला कर सकता है हैदराबाद को भी खोखला कर सकता है एवरी स्टेट को खोखला कर सकता है इस पे हम लोग चुप रहेंगे एक बार बताइए तो आप लोग चुप रहेंगे आप लोग चुप नहीं रहेंगे ना ये सिर्फ मणिपुर का इशू बन के ये साइड में मत रखिए दिस इज नेशनल इशू सो एक बार आके हम लोग फाइट करेंगे कि ये कुकी टेररिस्ट के खिलाफ ये भारत से ये कुकी टेररिस्ट को मिटा दिया जाए